China ina kaira khunba imung amana Fonglakhre job advertisementda Emung Amagi Angang tuition tambiba OJADA Lupa Coti ani Pigani Haina Fonglakhre sahi mari khakta ngairiba angang amagi private home tutor thiraduna job advertisement adu Fonglakhre senfam ase maming lairaba corporate house da thabak tawriba senior executive amagi thage talaptagi fawba heli advertisement adugi matungina pikliba angang amabo ningchina takpi tambiba ngamgadaba matik saba oza amagi thage talap lupa Coti ani Pigani haire home tutor aduna imung adugi sahi mari rom suraba nupa masa amaga sahi ama khakta ngariba nupi masa amaga mahi masing tambigadabani lare khak takpibagi mahutta wangang sangang amade atopa miga matau karamna loinagadage haibagi matangdasu tutor aduna angang singda takpi tambigadabani home tutor oigadoriba misak adu English ningchina khangbaga loinana pikliba angang sing adu tungi punsida US kumba lebak singda mahitamanabagi matangda takpi tambigadabani haire